ꯃꯄꯥꯟꯗꯒꯤ ꯂꯤꯅ ꯖꯦꯀꯣꯕ ꯋꯥꯁꯔꯨꯝ ꯆꯪꯉꯤꯔꯣ? ꯖꯦꯀꯣꯕ ꯄꯥꯈꯠꯅ ꯇꯣꯟꯗ ꯌꯦꯡꯉꯛꯏ, ꯇꯣꯟꯁꯨ ꯄꯥꯈꯠꯅ ꯀꯞꯊꯣꯔꯛꯏ꯫ ꯖꯦꯀꯣꯕꯅ ꯄ꯭ꯔꯞ ꯇꯣꯟꯒꯤ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯒ ꯁ꯭ꯁ ꯐꯥꯒꯤ ꯇꯧꯕꯅꯤ, ꯏꯆꯠ ꯃꯥꯡꯍꯜꯂꯣꯏ, ꯑꯩꯒ ꯇꯥꯃꯣ ꯂꯥꯛꯑꯦ, ꯇꯨꯃꯤꯟ ꯂꯩꯌꯣ꯫ ꯂꯤꯅ ꯅꯣꯡꯃꯇ ꯃꯩꯇꯩꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯄꯥꯝꯗꯕ ꯃꯥꯅ ꯉꯁꯤꯗꯤ ꯀꯩꯅꯣ ꯃꯊꯦꯜ ꯃꯌꯥꯝꯒꯁꯦ ꯆꯥꯔꯝꯃꯤꯁꯤꯅ? ꯖꯦꯀꯣꯕ ꯐꯠꯊꯔꯛꯏ꯫ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ, ꯌꯨꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯔꯛꯄꯗꯨꯗ ꯁꯤꯗ ꯂꯩꯕ꯭ꯔꯥꯅ ꯌꯦꯡꯕ ꯂꯥꯛꯄꯅꯦ꯫ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯣ? ꯐꯣꯟꯗꯤ ꯄꯥꯏꯔꯛꯇ꯭ꯔꯒ꯫ ꯖꯦꯀꯣꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯇꯥꯃꯣ ꯐꯣꯟ ꯇꯧꯍꯧꯔꯦ, ꯐꯔꯦ ꯀꯩꯅꯣ꯫ ꯖꯦꯀꯣꯕ ꯃꯊꯥ ꯁꯥꯅ ꯑꯁ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ, ꯑꯃ ꯀꯣꯛ ꯂꯩꯔꯣ ꯀꯩꯗꯧꯔꯒꯦ? ꯇꯥꯃꯣ ꯑꯩꯒꯤ ꯐꯣꯟꯗꯨ ꯐꯪꯅꯕ ꯑꯝꯇ ꯊꯤꯔꯛꯑꯣ꯫ ꯉꯝꯗ꯭ꯔꯦ ꯇꯥꯃꯣ, ꯄ꯭ꯂꯤꯖ, ꯑꯗꯨ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯀꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯌꯥꯎꯈ꯭ꯔꯒꯦ? ꯇꯥꯃꯣ ꯄ꯭ꯂꯤꯖ ꯑꯃꯨꯛꯇ ꯐꯪꯅꯕ ꯊꯤꯕꯤꯌꯣ, ꯋꯥꯟ ꯂꯥꯛ ꯄꯤꯒꯦ ꯍꯥꯏꯌꯣ꯫ ꯄꯥꯏꯔꯕꯅꯤꯅ ꯄꯥꯝꯃꯨꯗ꯭ꯔꯦꯅꯦꯀꯣ, 1 ꯂꯥꯛ ꯀꯥꯏꯅ꯫ ꯑꯁ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯥꯎꯕꯅꯦ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯃ ꯚꯥꯏꯔꯦꯜ ꯆꯠꯂꯅꯤꯌꯦ, ꯅꯥꯇꯩ ꯆꯥꯗꯕ ꯚꯤꯗꯤꯑꯣꯅꯦ꯫ ꯅꯪ ꯅꯥꯇꯩ ꯆꯥꯗꯦꯁꯦ ꯃꯤ ꯂꯣꯏꯅ ꯈꯪ ꯂꯩꯔꯗꯨꯕꯨ ꯑꯃꯨꯛ ꯏꯀꯥꯏꯔꯣ? ꯇꯥꯃꯣ ꯐꯤꯂꯝꯗꯨꯒꯤ ꯁꯀ꯭ꯔꯤꯞꯅꯅꯦ, ꯑꯩꯅ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯀꯤꯗꯨꯁꯨ ꯐꯤꯂꯝꯒꯤ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦꯃꯦ, ꯕꯥꯔꯗ ꯌꯨ ꯉꯥꯎꯔꯒ ꯅꯨꯄꯤ ꯑꯃꯒ ꯈꯦꯗꯧꯕꯩꯅꯦ꯫ ꯏꯍꯦ ꯈꯦꯒꯤ ꯋꯥ ꯑꯣꯏꯔꯦ, ꯑꯦꯁꯀꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ꯫ ꯐꯤꯂꯝꯅꯤ, ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯦ, ꯑꯩ ꯃꯤꯡꯆꯠ ꯊꯤꯔꯅꯤ ꯍꯥꯏꯕꯅꯦ꯫ ꯄꯣꯠ ꯆꯩꯗꯣ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯃꯜꯂꯦꯅ, ꯃꯥꯡꯖꯁꯅꯨ ꯇꯥꯃꯣ ꯄ꯭ꯂꯤꯖ꯫ ꯂꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯕꯒ ꯖꯦꯀꯣꯕꯅ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯒ ꯊꯣꯡ ꯑꯁꯤꯗ ꯂꯩꯔꯦ꯫ ꯂꯤꯅ ꯑꯣ ꯁꯤꯁꯤ ꯑꯃꯨꯛꯇ ꯍꯥꯜꯂꯨꯒꯦ꯫ ꯌꯥꯔꯣꯏ, ꯁꯤ ꯑꯩꯒꯤ ꯔꯨꯝꯅꯦ, ꯑꯇꯣꯞꯄ ꯔꯨꯝꯗ ꯍꯥꯜꯂꯨꯔꯣ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯖꯦꯀꯣꯕ ꯃꯌꯥꯝꯕꯒꯤ ꯃꯅꯒꯟꯗ ꯏꯜꯂꯒ ꯆꯠꯂꯣꯏꯔꯦ, ꯐꯣꯟꯗꯣ ꯐꯪꯅꯕ ꯊꯤꯔꯛꯑꯣ꯫ ꯂꯤꯅ ꯍꯦꯛ ꯊꯣꯛꯀꯦ ꯇꯧꯕꯒ ꯔꯣꯖꯔ ꯑꯃꯨꯛ ꯐꯠ ꯆꯪꯂꯛꯏ꯫ ꯍꯥꯏꯒꯦ ꯇꯧꯕꯒ ꯂꯤ ꯂꯩꯔꯝꯕꯗꯨꯗ ꯇꯥꯃꯣ꯫ ꯂꯤꯅ ꯆꯥꯛ ꯆꯥꯗꯣꯏꯔꯣ ꯅꯣꯏ ꯑꯅꯤꯕꯣ? ꯔꯣꯖꯔꯅ ꯚꯥꯏ ꯆꯥꯍꯧꯔꯕꯣ? ꯖꯦꯀꯣꯕꯅ ꯍꯧꯗ ꯉꯥꯏꯔꯤ꯫ ꯐꯔꯦ ꯆꯥꯍꯧꯔꯣ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯖꯦꯀꯣꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ, ꯋꯥꯁꯔꯨꯝ ꯃꯅꯥꯛꯇ ꯄꯥꯏꯁꯤꯟꯈꯤ꯫ ꯊꯣꯡꯗꯨ ꯁꯠ ꯍꯥꯡꯗꯣꯛꯂꯒ ꯊꯣꯔꯛꯑꯣ꯫ ꯇꯣꯟ ꯄꯥꯈꯠꯅ ꯇꯞꯅ ꯊꯣꯔꯛꯏ꯫ ꯁꯦ ꯐꯣꯟ꯫ ꯖꯦꯀꯣꯕꯅ ꯑꯩꯒꯤ ꯐꯣꯟꯁꯤꯗꯤ ꯋꯥꯁꯔꯨꯝꯗ ꯀꯃꯥꯏꯅ ꯇꯧꯍꯧꯔꯤꯕ? ꯈꯪꯗꯦ, ꯑꯩꯅ ꯑꯣꯟꯊꯣꯔꯛꯄꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨ ꯉꯥꯏꯈꯣ, ꯇꯥꯃꯣ ꯂꯥꯛꯑꯦ ꯍꯥꯏꯔꯛꯃꯛꯇꯗ ꯅꯪꯅ ꯀꯧꯈꯠꯂꯛꯏꯗꯨꯅ ꯀꯩꯒꯤ? ꯄꯥꯈꯠꯄꯩꯅꯤ꯫ ꯄꯥꯈꯠꯂꯒꯕꯨ ꯀꯞꯅꯕ꯭ꯔꯣ ꯍꯥ? ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯁꯔꯨꯝꯗ ꯂꯩꯔꯤꯉꯩꯗꯨꯗ ꯇꯥꯃꯣꯗ ꯆꯪꯂꯗꯤ ꯀꯩ ꯈꯟꯗꯣꯔꯤꯒꯦ? ꯁꯣꯔꯤ꯫ ꯔꯣꯖꯔ ꯃꯌꯥꯗꯨ ꯀꯥꯔꯒ ꯑꯅꯤꯃꯛꯇ ꯌꯦꯡꯂꯛꯏ꯫ ꯖꯦꯀꯣꯕꯅ ꯑꯄꯪ ꯍꯥꯏꯁꯤꯅꯤ꯫ ꯇꯣꯟ ꯆꯠꯀꯦ ꯇꯧꯕꯒ ꯖꯦꯀꯣꯕꯅ ꯉꯥꯏꯈꯣ ꯚꯥꯏ, ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ? ꯔꯣꯖꯔ ꯑꯗꯨꯒ ꯈꯨꯝꯗꯉꯩ ꯅꯣꯏ ꯑꯅꯤꯗꯤ ꯋꯥꯁꯔꯨꯝꯗ ꯀꯩꯗꯧꯔꯤꯕ? ꯖꯦꯀꯣꯕꯅ ꯊꯤ ꯐꯥꯏꯃꯤꯟꯅꯩꯕ, ꯀꯩꯅꯣ ꯈꯪꯗꯦ꯫ ꯑꯗꯣ ꯅꯪ ꯆꯥꯛ ꯆꯥꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯂꯥꯛꯑꯣ ꯆꯥꯔꯁꯦ꯫ ꯑꯩꯗꯤ ꯀꯨꯏꯔꯦ ꯆꯥꯕ, ꯕꯤꯌꯔꯗꯤ ꯑꯩꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯗ ꯂꯣꯏ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯑꯩ ꯕꯤꯌꯔ ꯊꯛꯄ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯀꯩꯗꯧ ꯂꯥꯛꯏꯕ? ꯑꯁꯤ ꯅꯨꯄꯤꯁꯦ ꯅꯪꯅ ꯆꯩꯕꯤꯔꯝꯃꯅꯦꯅ ꯂꯧꯕ ꯂꯥꯛꯄꯅꯦ꯫ ꯖꯦꯀꯣꯕꯅ ꯑꯁꯤꯔꯣ? ꯑꯁꯤꯗꯤ ꯑꯩꯅ ꯆꯥꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯆꯠꯍꯟꯈꯤꯔꯣꯏ꯫ ꯀꯩꯒꯤ? ꯀꯩꯅꯣ ꯀꯩꯒꯤꯕꯣ? ꯑꯩꯅ ꯀꯩ ꯍꯥꯏꯒꯦ? ꯑꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯇꯣꯟ ꯄꯥꯈꯠꯅ ꯔꯣꯖꯔꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯔꯣꯖꯔꯒꯤ ꯃꯈꯨꯠꯇ ꯀꯣꯜꯂꯒ ꯁꯔ ꯑꯩꯁꯨ ꯂꯥꯛꯀꯦ,
sida leba kije thabak yami haida yami chalasla Jacob na yaroi kaino chaklami haida ne chadu de sahoro 5-star hotel orasu city noi foreign na ti khanglei pak ne bye ai so kani Roger na mamitu pairapna camera mamangda nangni hero pungcha sajarasu real dadi aini hero ne have say karba Jacob na as adune timi bye ma khai gina lai ne gi se nayum dara kaiduna khairo se khaifam nate don lo Roger na ton gi makutu pariga chingki baduda Jacob su upai leite sofa duda gig phangtharaga bit kaliti seida Jacob tande mande chaktu sarami ngihak leiraga phone da loktolaga napa mana sir Jacob na ton habradu laoyo phone sir phone da thamna khre nupa da laaga Mr. Sir Jacob na lao hai ton pisam da sutok laga as hoi ton upai leite tal hai bisungam jada Jacob manakta mulai Jacob malak bu ubada pairapna jabalore urushilo oi sir Jacob na saraga thawina sariba mayamdu tona loshili Jacob tumina nokjai adubu tonde hotel da mayamna chabagi loshilaga dalakpanina kaishu khanbiramde loishinba loiraga lukhaktu trolley da hapaga puthoke tawga Jacob na maiko ton chaplepi kai Jacob usitana walete ki tuke puthuri se kegino ohigi lukhakshim be ton fagi deki sawni bo phawri makha taram de chekke tawga Jacob na paisa du ton ki pocketa sat hapchilai manairu tandana ton adum thore ton mathanta chatna sana wakhal khalli Mihigi makada tabak to waise kya ta ton krabano sumaina kyam guina ton na laikini tabak ama phangi khanjaruba imana kya da rokchaba ton mapi tap tari mi ukhidrana amuk se thokjei numit hokre mathangi numit ni Jacob ki handak release sokiba film aduna hit chotpadagi award phangnaba nominate torami paudu director na harikpadagi Jacob sutarami chatta yadabana amuk khudakta chatpatarami Jacob chatna balo shilingaida Roger gi kola hello bye Roger na oi sora lungs to sida sadora yumda sadora Jacob na bye ai director gi kola aujuma chatta yadre adude krim kana laktuba hai bangam de bye oh for konung thengnersi oi bye ada kare Jacob wa amadi hainingbani haibidi ngamlamde kinone halakpada nangi kai leroge Roger ngakna kimler kano Jacob su sauraga noktuna ke tawi ai ne na lening debo sumhong bi bewani thamme Jacob saurang na phone da thammi Roger su Jacob ki matau khangbana tumine nokjai Jacob na madugi kuk nupi du naise oine da bi mong ga toidubu mai dubu usitri baidura asumaina nupi amta ingonda sangimba aine da bulectri saktuga
ꯑꯁꯨꯝꯅ ꯖꯦꯀꯣꯕꯁꯨ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯁꯦꯝꯒꯤ ꯃꯆꯥ ꯂꯨꯍꯣꯡꯕꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯕꯦꯝꯁꯨ ꯇꯣꯟꯁꯨ ꯑꯌꯨꯛꯇꯒꯤ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤꯉꯩꯒꯤ ꯆꯥꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯕ ꯌꯥꯎꯔꯝꯃꯤ꯫ ꯔꯣꯖꯔꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡ ꯊꯥꯛꯂꯝꯃꯤ꯫ ꯔꯣꯖꯔꯗꯨ ꯑꯇꯣꯞꯄ ꯀꯨꯛꯁꯤꯡꯗꯨꯗ ꯑꯃꯨꯛ ꯇꯥꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯔꯣꯖꯔꯒꯤ ꯐꯣꯟ ꯈꯤꯡꯂꯛꯑꯝꯃꯤ꯫ ꯇꯣꯟꯒ ꯑꯕꯦꯝꯒ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯑꯕꯦꯝꯅ "ꯚꯥꯏ, ꯁꯥꯔꯒꯤ ꯐꯣꯟꯁꯦ ꯑꯝꯇ ꯄꯥꯏꯕꯤꯔꯨꯁꯣ." ꯇꯣꯟ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯣꯟꯗꯨꯗ ꯌꯦꯡꯉꯤ꯫ ꯍꯦꯔꯣ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯝꯃꯤ꯫ ꯇꯣꯟꯅ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ "ꯚꯥꯏ, ꯑꯩ ꯑꯃꯨꯛ USAꯗ ꯆꯠꯄ ꯇꯥꯔꯦ. ꯑꯗꯣ ꯀꯨꯛ ꯅꯨꯄꯤ ꯁꯛꯊꯤꯕꯤꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯑꯝꯇ ꯍꯪꯉꯣ. ꯑꯩꯗꯤ ꯃꯤꯅ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯁꯦ ꯇꯨꯝꯕ ꯌꯥꯗꯦ. ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ. ꯃꯁꯛꯇꯨꯒ ꯃꯤ ꯈꯔꯗꯤ ꯎꯁꯤꯠꯇ꯭ꯔꯦ ꯃꯗꯨ ꯅꯨꯄꯤꯗꯣ." ꯇꯣꯟ ꯏ ꯀꯥꯔꯗꯨꯅ "ꯍꯦꯔꯣ ꯄꯛꯇꯕ, USAꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯣ. ꯃꯅꯤꯄꯨꯔꯗꯒ ꯊꯣꯛꯂꯛꯀꯅꯣ. ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ. ꯅꯪꯕꯨ ꯀꯩ ꯑꯣꯏꯗꯅ ꯑꯩꯅ ꯎꯁꯤꯠꯇꯣꯏꯅꯣ? ꯅꯪ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯣꯏꯔꯦꯅ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯂꯝꯒꯅꯤ ꯈꯜꯂꯤꯕ ꯅꯀꯣꯛꯇꯨꯕꯨ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯅꯦ. ꯋꯥꯍꯩ ꯌꯥꯝ ꯁꯪꯉꯦ ꯅꯪ ꯂꯩꯇꯕꯁꯦ." ꯑꯗꯨ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯑꯕꯦꯝꯗꯤ ꯉꯛꯅ ꯇꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯟꯁꯨ ꯅꯣꯛꯁꯤꯟꯅꯩ꯫ ꯑꯕꯦꯝꯅ "ꯀꯅꯥꯅꯣ? ꯀꯅꯥ ꯑꯣꯏꯅꯦꯒꯦ ꯃꯩꯇꯩ ꯃꯆꯥ ꯕꯣꯂꯤꯋꯨꯗꯀꯨꯝꯕ ꯄꯛꯇꯕꯗꯣ?" ꯑꯕꯦꯝ ꯉꯛꯅ "ꯖꯦꯀꯣꯕꯂꯣ?" "ꯍꯣꯏ." "ꯑꯩꯃ, ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯩꯔꯤꯗꯨꯅ? ꯅꯈꯣꯏ ꯑꯅꯤ ꯀꯣꯏꯅꯕ꯭ꯔꯣ?" "ꯆꯠꯂꯣꯏ, ꯀꯥꯏꯗ ꯀꯣꯏꯅꯕꯅꯣ?" "ꯍꯣꯏꯅꯦ, ꯋꯥꯔꯤ ꯈꯨꯁꯥꯟꯅꯗꯣ ꯀꯣꯏꯅꯕꯁꯨ ꯃꯥꯟꯗꯦ. ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯩꯔꯤꯗꯨꯕꯣ?" "ꯑꯣꯍꯣ, ꯄꯛꯇꯕꯒꯤ." "ꯑꯁ, ꯂꯣꯏꯔꯦꯍꯦ. ꯂꯥꯛꯑꯒ ꯐꯨꯕꯤꯖꯅꯤ. ꯌꯥꯝ ꯁꯥꯊꯤꯕꯅꯤ." "ꯆꯠꯈ꯭ꯔꯦ, ꯁ꯭ꯋꯥꯏꯗ ꯂꯩꯇꯦ." "ꯑꯗꯣ ꯍꯣꯇꯦꯜꯁꯤꯗꯤ ꯃꯈꯣꯏꯒꯤ ꯅꯠꯇ꯭ꯔꯣ?" "ꯑꯣꯏꯔꯦ, ꯀꯩꯗꯧꯔꯒꯦ? ꯂꯥꯛꯑꯒ ꯇꯥꯟꯊꯣꯛꯂꯗꯤ ꯀꯝꯗꯧꯕ?" "ꯃꯋꯥ ꯂꯧꯗꯦ. ꯃꯤ ꯑꯗꯨ ꯎꯁꯤꯠꯇꯕꯗꯨꯕꯨ ꯇꯥꯟꯊꯣꯛꯑꯒꯅ ꯇꯣꯛꯄꯤꯔꯦꯗꯅ. ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ." ꯔꯣꯖꯔ ꯐꯠ ꯆꯪꯂꯛꯏ꯫ "ꯍꯣꯏ, ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯗꯨꯕꯣ?" ꯑꯅꯤꯃꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯔꯣꯖꯔꯁꯨ ꯂꯣꯟꯅ ꯅꯣꯛꯆꯩ꯫ ꯇꯣꯟꯅ ꯉꯥ ꯊꯣꯡꯂꯤꯕꯗꯨ ꯔꯣꯖꯔꯅ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯩ꯫ ꯑꯕꯦꯝꯅ ꯑꯃꯨꯛ ꯔꯣꯖꯔꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯕꯨ ꯔꯣꯖꯔꯅ ꯇꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕꯗꯨ ꯑꯕꯦꯝꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯕꯦꯝꯅ "ꯁꯥꯔ, ꯐꯣꯟ ꯂꯥꯛꯑꯝꯕꯅꯤ." ꯔꯣꯖꯔ ꯉꯛꯅ "ꯍꯥ, ꯑꯩ ꯐꯣꯟ?" ꯇꯣꯟꯁꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ "ꯍꯣꯏ ꯁꯥꯔ, ꯑꯩꯅ ꯄꯥꯏꯕꯅꯦ." "ꯀꯅꯥ ꯊꯥꯒꯦ?" "ꯍꯦꯔꯣ ꯊꯥꯏꯌꯦ." "ꯑꯣ, ꯖꯦꯀꯣꯕꯅꯦ. ꯀꯩ ꯍꯥꯏꯔꯛꯀꯦ?" USAꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯍꯥꯏꯔꯛꯄꯅꯦ." "ꯑꯣ, ꯑꯇꯩꯗꯤ?" "ꯑꯇꯩꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ." "ꯑꯣ, ꯐꯔꯦ ꯐꯔꯦ." ꯑꯕꯦꯝꯅ "ꯁꯥꯔ, ꯖꯦꯀꯣꯕꯀ ꯇꯤꯟꯅꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ?" ꯔꯣꯖꯔ ꯅꯣꯛꯐꯦꯠ ꯇꯧꯅ "ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯦ." "ꯑꯣ." ꯔꯣꯖꯔ ꯑꯃꯨꯛ ꯑꯕꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ "ꯃꯍꯥꯎꯗꯤ ꯈꯪꯗꯦ, ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦ." ꯑꯕꯦꯝ ꯏꯀꯥꯏꯔꯝ ꯅꯣꯛꯆꯩ꯫ ꯔꯣꯖꯔꯅ ꯑꯕꯦꯝꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ "ꯍꯧꯖꯤꯛꯇꯤ ꯄꯥꯈꯠꯇ꯭ꯔꯕꯣ?" "ꯄꯥꯈꯠꯇ꯭ꯔꯦ ꯁꯥꯔ." "ꯑꯍꯥꯟꯕ ꯅꯪꯅ ꯄꯥꯈꯠꯄꯒꯤ ꯀꯞꯄꯗꯣ." ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯇꯣꯟꯁꯨ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯇꯣꯟꯒꯤ ꯋꯥꯈꯜꯗꯗꯤ ꯀꯜꯂꯛꯄ, ꯈꯝꯕꯟꯕ, ꯃꯤꯍꯧꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯕꯦꯝꯁꯨ ꯌꯥꯝꯅ ꯐꯩ꯫ ꯑꯗꯨꯕꯨ ꯇꯣꯟꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯤ ꯎꯔꯒ ꯈꯔꯗꯤ ꯀꯜꯂꯛꯆꯔꯝꯃꯤ꯫ ꯇꯣꯟ ꯀꯦꯖꯗꯕꯒꯤ ꯋꯥꯅꯤ. ꯃꯍꯥꯛ ꯐꯖꯩ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯌꯥꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯁꯦꯝꯒꯤ ꯃꯆꯥ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯄꯨꯂꯤꯁ ꯃꯌꯥꯝꯗꯨ ꯗ꯭ꯌꯨꯇꯤ ꯇꯥꯔꯝꯃꯤ꯫ ꯇꯣꯟꯒ ꯑꯕꯦꯝꯒꯁꯨ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫
ꯑꯅꯤꯗꯨ ꯀꯣꯐꯤ ꯑꯃꯃꯝ ꯊꯛꯂꯒ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯑꯆꯠ ꯑꯋꯣꯡ ꯌꯦꯡꯂꯝꯃꯤ. ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯃꯁꯛ ꯃꯇꯧ ꯏꯐ ꯐꯖꯈꯩ ꯂꯤꯅ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕꯗꯨ ꯃꯊꯛꯇꯒꯤ ꯇꯣꯟꯅ ꯎꯔꯝꯃꯤ. ꯂꯤ ꯄꯣꯀꯦꯠꯇꯒꯤ ꯍꯦꯡꯀꯔꯆꯤꯞ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯃꯩ ꯇꯩꯊꯣꯛꯄꯗꯨ ꯎꯕꯗ ꯇꯣꯟꯗꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯔꯤꯐ꯭ꯔꯤꯖꯔꯦꯇꯔꯗꯒꯤ ꯀꯣꯜꯗ ꯗ꯭ꯔꯤꯡ ꯑꯃ ꯄꯥꯏꯔꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ. ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯒꯤ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯕꯒ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗꯒꯤ ꯑꯃꯨꯛ ꯇꯣꯟꯗꯨ ꯊꯣꯔꯛꯏ. ꯇꯣꯟ ꯃꯁꯥꯗ ꯍꯥꯏꯐꯦꯠꯇꯤ ꯄꯥꯈꯠꯄ ꯐꯥꯎꯏ. ꯑꯗꯨꯕꯨ ꯃꯍꯥꯛ ꯗ꯭ꯔꯤꯡ ꯑꯗꯨ ꯄꯤꯔꯨꯅꯕ ꯂꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ. ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯒꯥꯔꯤ ꯈꯥꯝꯂꯒ ꯅꯣꯛꯃꯤ. ꯂꯤꯅ ꯑꯁ ꯅꯪꯁꯤꯗꯤ ꯂꯥꯛꯀꯅꯨ ꯍꯥꯏꯔꯒ. ꯏꯜꯁꯤꯅ ꯂꯥꯛꯀꯗꯧꯔꯒꯦ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯋꯥꯅꯤ ꯍꯥꯏꯕꯅꯤꯗ. ꯋꯥꯕꯤꯗꯦ. ꯏꯜꯁꯤꯅ ꯍꯩ ꯃꯍꯤ ꯑꯃ ꯄꯨꯊꯣꯛꯂꯒ ꯄꯤꯔꯝꯃꯤ. ꯂꯤꯁꯨ ꯅꯧꯃꯤ ꯂꯧꯔꯒ ꯊꯛꯑꯝꯃꯤ. ꯃꯊꯛꯇꯅ ꯑꯕꯦꯝꯗꯤ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯉꯛꯀꯗꯨ ꯊꯥꯡꯒꯠꯇꯅ ꯀꯨꯌꯦꯡ ꯌꯦꯡꯖꯩ. ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯔꯣꯖꯔꯁꯨ ꯃꯅꯤꯡꯗ ꯂꯦꯞꯄꯒ ꯃꯈꯥꯗ ꯀꯔꯤ ꯇꯧꯒꯦꯅ ꯌꯦꯡꯂꯛꯏ. ꯂꯤꯒ ꯏꯜꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯣꯏꯔꯒ ꯏꯜꯁꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯣꯟꯗꯨ ꯃꯃꯩ ꯁꯠ ꯑꯣꯟꯊꯣꯔꯛꯏ. ꯑꯗꯨꯒ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯕ ꯍꯧꯏ. ꯂꯤꯅ ꯍꯩ ꯃꯍꯤꯗꯨ ꯊꯛꯅ ꯀꯨꯌꯦꯡ ꯌꯦꯡꯕꯗ ꯇꯣꯟꯒꯤ ꯈꯨꯆꯠꯇꯨꯗ ꯉꯛꯅ ꯇꯣꯟ ꯅꯠꯇ꯭ꯔꯅꯦ? ꯑꯣꯏ ꯇꯣꯟ. ꯇꯣꯟ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯔꯛꯏ. ꯑꯗꯨꯒ ꯅꯣꯛꯁꯤꯟꯅꯩ. ꯊꯝꯃꯣ. ꯂꯤ ꯇꯣꯟꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯏ. ꯀꯩꯗꯧꯕ ꯊꯣꯔꯛꯏꯅꯣ? ꯃꯇꯝ ꯂꯣꯏꯔꯕꯣ? ꯇꯣꯟ ꯉꯥꯏꯍꯥꯛ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ. ꯑꯗꯨ ꯍꯥꯏꯔꯒ ꯀꯣꯜ ꯗ꯭ꯔꯤꯡꯗꯨ ꯎꯠꯂꯤ. ꯁꯤ ꯂꯩꯕ ꯊꯣꯛꯂꯛꯄꯅꯦ. ꯂꯤ ꯗ꯭ꯔꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯇꯣꯟ ꯏꯀꯥꯏꯔꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯍꯥꯏꯕꯤꯗ꯭ꯔꯦ. ꯑꯗꯨꯗꯤ ꯇꯥꯃꯣ ꯆꯪꯂꯒꯦ. ꯇꯣꯟ ꯈꯔ ꯆꯠꯄ ꯍꯧꯕꯒ ꯑꯃꯨꯛ ꯁꯠ ꯂꯦꯞꯄꯤ. ꯇꯥꯃꯣ ꯁꯤ ꯊꯧꯔꯒꯦꯔꯥ? ꯂꯤꯁꯨ ꯅꯣꯛꯃꯤ. ꯌꯥꯔꯅꯤ. ꯇꯣꯟ ꯏꯀꯥꯏꯔꯞ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ. ꯂꯤ ꯀꯣꯛ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯥꯅꯤ. ꯈꯨꯗꯛꯇ ꯈꯪꯕ ꯉꯝꯃꯤ ꯇꯣꯟꯅ ꯄꯨꯔꯛꯂꯤꯕ ꯗ꯭ꯔꯤꯡ ꯑꯗꯨ ꯃꯥꯒꯤꯅꯤ ꯍꯥꯏꯕ. ꯑꯗꯨꯕꯨ ꯏꯜꯁꯤ ꯂꯩꯕꯗꯨꯗ ꯄꯤꯕ ꯉꯝꯗꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯂꯤꯗꯨ ꯆꯠꯂꯒ ꯇꯣꯟꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯁꯠ ꯂꯦꯞꯄꯤ. ꯄꯤꯔꯝꯃꯣ. ꯇꯣꯟ ꯈꯪꯕꯩ ꯂꯥꯛꯄꯣꯏ. ꯀꯩꯕꯣ? ꯀꯣꯜ ꯗ꯭ꯔꯤꯡꯗꯨ ꯑꯩꯒꯤ ꯅꯠꯇ꯭ꯔꯣ? ꯇꯣꯟ ꯉꯛꯅ ꯂꯤ ꯇꯣꯟꯒꯤ ꯃꯈꯨꯠꯇꯒꯤ ꯗ꯭ꯔꯤꯡ ꯑꯗꯨ ꯃꯨꯜꯂꯒ ꯂꯧꯏ. ꯍꯥꯟꯅꯒꯤ ꯍꯩ ꯃꯍꯤꯗꯨ ꯗꯁꯕꯤꯟꯗ ꯍꯥꯞꯆꯤꯟꯈꯤ. ꯇꯣꯟꯗꯒꯤ ꯂꯧꯕ ꯗ꯭ꯔꯤꯡ ꯑꯗꯨ ꯊꯛꯂꯒ ꯆꯪꯉꯣ. ꯑꯗꯣ ꯑꯩ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦ. ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯂꯤꯁꯨ ꯆꯠꯈ꯭ꯔꯦ. ꯁꯣꯝꯗꯅ ꯑꯕꯦꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ. ꯇꯣꯟꯁꯦ ꯑꯁꯤꯒꯤ ꯄꯨꯂꯤꯁꯁꯤꯒ ꯈꯣꯏꯅꯔꯤꯖꯥꯠꯂꯣ? ꯅꯨꯄꯤ ꯑꯃꯗꯨꯅ ꯀꯅꯥ? ꯔꯣꯖꯔꯅ ꯑꯗꯨꯅꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ. ꯑꯕꯦꯝ ꯀꯟꯅ ꯂꯥꯎꯔꯛꯏ. ꯏꯃꯥ! ꯔꯣꯖꯔꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ. ꯈꯪꯅꯦ. ꯑꯕꯦꯝ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯁꯣꯔꯤ ꯁꯥꯔ. ꯀꯩꯅꯣꯅꯦ? ꯇꯣꯟꯗꯅꯦ ꯅꯪ ꯍꯪꯉꯣ. ꯀꯩꯕ? ꯇꯃꯣꯂꯤꯒ ꯀꯣꯏꯅꯕ꯭ꯔꯥꯅ? ꯑꯁ ꯇꯥꯂꯤꯗ. ꯀꯩꯒꯤ? ꯁꯨꯝ ꯃꯐꯝꯁꯤꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯋꯥꯅꯤ. ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯗꯕꯅꯤꯅ ꯍꯪꯕꯗꯣ. ꯁꯨꯝ ꯅꯣꯏ ꯅꯨꯄꯤꯗꯤ ꯋꯥꯔꯤ ꯑꯗꯨꯝ ꯄꯨꯜꯂꯤꯗꯅ. ꯀꯅꯥꯅ ꯍꯥꯏꯕ? ꯄꯨꯟꯗ꯭ꯔꯣ? ꯄꯨꯟꯖꯗꯦ. ꯑꯣꯍꯣ ꯑꯩꯅ ꯇꯥꯃꯣꯗ ꯍꯪꯗꯧꯁꯨ ꯏꯊꯛ ꯑꯍꯟꯅꯤꯅ. ꯑꯗꯣ ꯁꯥꯔ ꯇꯣꯟꯒ ꯇꯥꯃꯣꯗꯨꯒ ꯀꯣꯏꯅꯒꯦꯔꯥ ꯀꯣꯏꯅꯔꯣꯏꯔꯥ ꯑꯗ ꯍꯪꯗꯣꯏꯁꯦ ꯀꯩꯒꯤꯅꯣ?
Rogerdo abengi wahangduda ngakna bem ding lai. Khumda basuyada kari khumni sukhangda ngihaktangduda Rogerna. Jacob na maga koina duni harami aduini. Abeng ngakna. Ha.